ꯍꯧꯖꯤꯛꯁꯦ ꯎ ꯋꯥꯁꯦ ꯃꯅꯤꯄꯨꯔꯗ ꯎ ꯋꯥꯁꯦ ꯄꯥꯛꯇꯛꯅꯅ ꯌꯥꯟꯊꯠꯂꯒ ꯄꯣꯄꯤ ꯄ꯭ꯂꯥꯟ ꯇꯧꯈꯤꯕ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯁꯨꯡꯉꯒ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯑꯣꯄꯤꯌꯝ ꯋꯥꯔ ꯆꯠꯊꯔꯛꯑꯦ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯗꯤ ꯉꯥꯡꯅꯔꯦ ꯈꯪꯅꯔꯦ꯫ ꯀꯔꯤꯒꯨꯝꯕꯁꯨꯡ 6 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯍꯥꯏꯔꯤꯕ ꯇꯝꯄꯥꯛꯀꯤ ꯂꯝ ꯑꯁꯤꯗꯁꯨ ꯎ ꯋꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯟꯊꯠꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯜꯁꯦ ꯀꯥꯏꯊꯔꯛꯑꯦ꯫ ꯆꯤꯡꯗꯅ ꯆꯤꯡꯒꯤ ꯑꯗꯨꯝ ꯃꯈꯣꯏꯒꯤ ꯊꯥꯔꯛꯄ ꯌꯥꯕꯒꯤ ꯅꯦꯆꯔꯁꯦ ꯍꯟꯖꯤꯜꯂꯛꯄ ꯌꯥꯕꯒꯤ ꯃꯇꯝꯁꯨ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ, ꯑꯗꯨꯒ ꯇꯝꯄꯥꯛꯇꯁꯨ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯁꯥ ꯁꯟꯁꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯦꯕꯂꯞꯃꯦꯟ ꯐꯟꯗꯒꯤ ꯁꯥ ꯁꯟꯁꯦ ꯐꯖꯅ ꯁꯟꯖꯥꯕꯨꯡ ꯅꯥꯏꯗꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯅꯕ ꯌꯨꯝ ꯀꯩ ꯃꯥꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯑꯗꯒꯤ ꯁꯖꯤꯛ ꯅꯨꯡꯁꯤꯛ ꯊꯛꯅꯕ ꯏꯁꯤꯡ ꯃꯌꯥꯝ ꯑꯃ ꯍꯣꯠꯅꯔꯒ ꯂꯩꯀꯥꯏ ꯂꯩꯀꯥꯏꯁꯦ ꯀꯦꯟꯗ꯭ꯔꯁꯦ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔꯒ ꯑꯩꯈꯣꯏꯒꯤ 6 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔꯁꯤꯁꯨ ꯐꯖꯅ ꯃꯔꯥꯡ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯕ ꯃꯊꯧ ꯇꯥꯏ꯫ ꯊꯥꯒꯗꯧꯔꯤꯕ ꯄꯣꯠꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯍꯩꯁꯨ ꯌꯥꯟꯕ, ꯑꯣꯛꯁꯤꯖꯦꯟꯁꯨ ꯄꯤꯕ, ꯑꯦꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯀꯟꯅꯅꯕ ꯑꯍꯨꯝ ꯃꯔꯤ ꯊꯣꯛꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯍꯥꯡꯕ ꯂꯝꯕꯤ ꯆꯤꯗꯥꯏꯒꯤ ꯀꯩꯒꯤ ꯍꯧꯖꯤꯛꯇꯤ ꯒ꯭ꯔꯥꯐꯇꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯒ꯭ꯔꯥꯐꯇꯤꯡꯒꯤ ꯃꯁꯥꯗꯒꯤ ꯍꯧꯕ ꯑꯗꯨꯝ ꯄꯥꯟꯕ ꯌꯥꯒꯗꯕ ꯃꯣꯔꯦ ꯕꯣꯔꯣꯏ ꯑꯣꯏꯔꯣ, ꯑꯗꯒꯤ ꯑꯦꯄꯜ ꯑꯣꯏꯔꯣ, ꯑꯗꯒꯤ ꯊꯩꯕꯣꯡ ꯑꯣꯏꯔꯣ, ꯑꯗꯒꯤ ꯄꯨꯡꯊꯣꯟ ꯑꯣꯏꯔꯣ, ꯀꯤꯋꯤ ꯑꯣꯏꯔꯣ, ꯑꯦꯕꯣꯀꯥꯗꯣ ꯑꯣꯏꯔꯣ, ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯦꯟꯇꯤ ꯑꯣꯛꯁꯤꯗꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯣꯂꯤꯞ ꯑꯣꯏꯜꯒꯤ ꯇ꯭ꯔꯤꯒꯨꯝꯕ ꯑꯣꯏꯔꯣ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯄꯜ ꯑꯣꯏꯔꯣ, ꯀꯥꯟꯅꯕ ꯃꯈꯜ ꯚꯦꯔꯥꯏꯇꯤꯁꯦ ꯃꯅꯤꯄꯨꯔꯗ ꯊꯥꯕ ꯆꯥꯅꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯊꯥꯕ ꯑꯁꯤꯁꯨ ꯗꯔꯀꯥꯔ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯆꯤꯡꯗꯁꯨ ꯎꯃꯪ ꯀꯣꯛꯊꯣꯛꯄ, ꯑꯗꯒꯤ ꯇꯝꯗꯁꯨ ꯀꯣꯛꯊꯣꯛ ꯂꯩꯔꯒꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯃꯥꯔꯁ ꯑꯣꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤ ꯃꯌꯥꯝꯁꯦ ꯃꯈꯜ ꯁꯨꯅ ꯍꯩ ꯔꯥ ꯃꯇꯝ ꯃꯇꯝꯒꯤ ꯎꯍꯩ ꯋꯥꯍꯩ ꯂꯣꯏꯅ ꯊꯥꯕ ꯌꯥꯕ ꯃꯐꯝ ꯃꯥꯏ ꯆꯥꯟꯅꯕ ꯎꯖꯥꯎ ꯊꯥꯕ ꯌꯥꯕ, ꯃꯍꯩ ꯄꯥꯟꯕ ꯌꯥꯕ ꯃꯐꯝꯗꯨꯅ ꯑꯗꯨꯝ ꯃꯍꯩ ꯑꯆꯧꯕꯗ ꯊꯥꯕ, ꯑꯗꯨꯒ ꯑꯄꯤꯛꯄ ꯖꯒꯥꯗꯁꯨ ꯑꯗꯨꯝ ꯑꯄꯤꯛꯄ ꯑꯗꯨꯝ ꯊꯥꯕ, ꯑꯗꯨꯃꯥꯏꯅ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅꯔꯅꯤ꯫ ꯑꯗꯨꯅ ꯃꯈꯜ ꯁꯨꯅ ꯊꯥꯅꯅꯕ ꯑꯄꯨꯟꯕꯒꯤ ꯄ꯭ꯂꯥꯟꯅꯤꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯒꯕꯔꯃꯦꯟ ꯑꯃ ꯂꯥꯛꯅꯕꯁꯨ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛꯁꯦ ꯍꯣꯠꯅꯔꯤ꯫ ꯑꯗ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯂꯣꯏꯅ ꯌꯥꯎꯁꯜꯂꯛꯑꯒ ꯍꯣꯠꯅꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦ꯫ ꯌꯦꯡꯕꯤꯌꯨ, ꯊꯥꯕꯨ ꯊꯥꯔꯗꯤ ꯑꯗꯨꯝ ꯁꯤꯗꯁꯨ ꯖꯦꯛ ꯐ꯭ꯔꯨꯏꯠ ꯄꯥꯜꯂꯁꯤꯅꯦ ꯑꯗꯨꯝ ꯁꯤ ꯌꯥꯝ ꯆꯥꯎꯕ ꯀꯩꯁꯨ ꯄꯥꯝꯕꯤ ꯅꯠꯇꯦ, ꯂꯦꯞ 2-3 ꯃꯨꯛꯇꯪ ꯋꯥꯡꯕ ꯀꯩꯅꯣꯅꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯖꯦꯛ ꯐ꯭ꯔꯨꯏꯠꯁꯦ꯫ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯥꯏ ꯆꯥꯟꯅꯕ, ꯑꯗꯒꯤ ꯁꯤꯗꯒ ꯍꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯔꯥꯟ ꯐꯣꯂꯥꯒ ꯍꯥꯏꯅꯕ ꯐꯣꯂꯥꯗꯧꯅ ꯇꯧꯕ ꯑꯗꯨꯝ ꯄꯥꯜꯂꯤꯁꯦ ꯁꯤꯗꯁꯨ꯫ ꯑꯗꯒꯤ ꯍꯩꯈꯥꯒꯤ, ꯆꯝꯄ꯭ꯔꯥꯒꯤ, ꯀꯣꯝꯂꯥꯒꯤ, ꯇꯣꯉꯥꯟꯕ ꯆꯣꯔꯐꯣꯟꯒꯤ, ꯑꯗꯨꯃꯥꯏꯅ ꯃꯈꯜ ꯃꯊꯦꯜ, ꯍꯩꯅꯧ ꯑꯁꯣꯝꯗꯒ ꯃꯌꯥꯝ ꯄꯥꯜꯂꯤꯁꯦ ꯁꯨꯃꯥꯏꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯆꯤꯒꯣꯡ ꯂꯩꯕꯥꯎ ꯊꯥꯕ ꯌꯥꯏ, ꯁꯤꯡꯖꯨꯁꯨ ꯆꯥꯕ ꯌꯥꯕ, ꯃꯔꯨꯗꯁꯨ ꯀꯥꯟꯅꯩ꯫ ꯁꯨꯃꯥꯏꯅ ꯎ ꯋꯥꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯖꯥꯝꯒꯤ, ꯇꯥꯏꯔꯦꯟ, ꯑꯗꯒꯤ ꯍꯩꯕꯣꯡ, ꯑꯗꯒꯤ ꯈꯣꯡꯅꯥꯡ ꯊꯥꯕ ꯌꯥꯕꯅ ꯈꯣꯡꯅꯥꯡ, ꯆꯨꯝꯕ꯭ꯔꯩ, ꯁꯨꯃꯥꯏꯅ ꯃꯥꯏ ꯃꯈꯜꯁꯦ ꯑꯩꯈꯣꯏꯒꯤ ꯎ ꯋꯥꯁꯦ ꯐꯖꯅ ꯊꯥꯔꯕ ꯅꯠꯇ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯒꯠꯄꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯅ ꯈꯣꯡꯅꯒ ꯉꯥꯏꯍꯥꯛꯇꯪ ꯑꯥꯔꯠ ꯀꯔꯦꯟ ꯗꯔꯀꯥꯔ ꯑꯣꯏꯕꯁꯦ ꯅꯨꯡꯁꯥ ꯆꯠ ꯃꯇꯝꯗ ꯄꯨꯔꯥ ꯃꯩ ꯍꯧꯕ ꯈꯥꯡ ꯃꯊꯛꯇ ꯆꯠꯄꯒꯤ ꯁ꯭ꯇꯥꯏꯜ ꯑꯃ ꯇꯧꯔꯦꯕ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯕꯁꯨ ꯍꯦꯟꯒꯠꯂꯛꯑꯦ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛ 2025ꯁꯦ꯫ ꯃꯃꯥꯡꯗꯗꯤ ꯈꯔ ꯐꯔꯝꯃꯤ, ꯅꯨꯡꯁꯥ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯈꯣꯡ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯎ ꯌꯥꯝꯅ ꯍꯧꯕ ꯖꯒꯥ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯁꯨ ꯑꯁꯦ ꯈꯧꯄꯨꯝ ꯇꯝꯄꯥꯛꯀꯨꯝꯕꯁꯦ, ꯃꯣꯏꯗꯤ ꯅꯣꯡꯁꯤ ꯆꯤꯡꯁꯨ ꯑꯗꯨꯝ ꯑꯣꯏꯕꯅꯤꯅ ꯅꯣꯡꯁꯤ ꯑꯗꯨꯝ ꯌꯥꯝ ꯇꯣꯏ ꯇꯥꯏ꯫ ꯄꯨꯡ ꯑꯃ ꯍꯧꯖꯤꯛ ꯆꯨꯔꯅꯤ, ꯄꯨꯡ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯨꯡꯈꯥꯏ ꯃꯇꯨꯡ ꯍꯥꯡꯉꯅꯤ, ꯑꯗꯨꯒ ꯄꯨꯡ ꯑꯃꯃꯨꯛ ꯂꯩꯔꯒ ꯑꯃꯨꯛ ꯆꯨꯕ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯇꯧꯋꯦꯕ꯫ ꯎ ꯋꯥꯁꯦ ꯑꯗꯨꯝ ꯃꯇꯤꯛ ꯊꯥꯖꯤꯟꯕ ꯃꯊꯧ ꯇꯥꯔꯦ꯫ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠ ꯃꯌꯥꯝ ꯑꯃꯁꯨ ꯁꯥ ꯁꯟꯕ ꯊꯥꯗꯣꯛꯇ꯭ꯔꯒꯗꯤ ꯁꯤꯒꯤ ꯂꯝꯕꯤ ꯃꯇꯥꯏ ꯂꯦꯐ ꯔꯥꯏꯠ ꯃꯌꯥꯝꯁꯤꯁꯨ ꯑꯗꯨꯝ ꯊꯥꯕ ꯌꯥꯏꯕ ꯄꯔꯦꯡ ꯅꯥꯏꯅ ꯃꯥꯒꯤ ꯏꯁꯄꯦꯁꯁꯤꯡ ꯄꯤꯔꯕ, ꯑꯗꯒꯤ ꯃꯥꯒꯤ ꯌꯨꯝ ꯀꯩꯒꯤ ꯀꯣꯟꯊꯣꯡ ꯆꯪꯐꯝ ꯈꯣꯠꯐꯝ ꯑꯗꯨꯃꯥꯏꯅ ꯈꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯊꯥꯕ, ꯑꯗꯨꯃꯥꯏꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛ ꯃꯅꯤꯄꯨꯔꯒꯤ ꯕꯖꯦꯠꯁꯤ ꯑꯆꯧꯕ ꯕꯖꯦꯠ ꯑꯃ ꯁꯣꯝꯗꯁꯨ ꯑꯩꯈꯣꯏ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯉꯥꯛ ꯁꯦꯟꯅꯅꯕꯒꯤ ꯇꯣꯉꯥꯟꯕ ꯕꯖꯦꯠ ꯑꯃꯁꯨ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯁꯦꯝꯗ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯒꯠꯂꯛꯄꯒꯤ ꯆꯥꯡꯁꯦ ꯍꯦꯟꯗꯅ
ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡ ꯑꯁꯤ ꯂꯩꯔꯛꯇꯕꯤ ꯄꯨꯈ꯭ꯔꯤ ꯀꯪꯕꯤ ꯊꯛꯅ ꯆꯥꯅꯕ ꯏꯁꯤꯡ ꯂꯥꯛꯀꯗꯕ ꯅꯣꯡ ꯃꯌꯥꯝꯗꯣ ꯑꯝꯇ ꯐꯥꯕ ꯉꯝꯃꯔꯣꯏꯕ ꯅꯣꯡꯗꯤ ꯍꯧꯔꯛꯏꯅꯦꯕ ꯑꯇꯤꯌꯥꯗ ꯃꯦꯒꯅꯦꯠ ꯑꯣꯏꯒꯗꯕ ꯎ ꯋꯥꯁꯦ ꯃꯔꯥꯡ ꯀꯥꯏ ꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯂꯣꯏꯅ ꯃꯤꯑꯣꯏꯕ ꯖꯤꯕ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯀꯪꯉꯒ ꯁꯤꯕ ꯅꯨꯡꯁꯥꯗ ꯑꯩꯈꯣꯏ ꯐꯥꯕꯧꯒꯤ ꯇꯥꯏꯞꯇ ꯂꯩꯅꯔꯛꯑꯅꯦꯕ ꯏꯁꯤꯡ ꯂꯩꯕ ꯍꯥꯏꯁꯦ ꯐꯪꯉꯛꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯀꯣꯛ ꯆꯨꯡꯁꯤꯟꯅꯔꯒ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯕ ꯐꯔꯦ ꯒꯨꯗ ꯒꯕꯔꯅꯥꯟꯁ ꯑꯃ ꯐꯖꯅ ꯂꯤꯡꯈꯠꯄꯁꯨ ꯃꯊꯧ ꯇꯥꯔꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯄꯩꯁꯥ ꯈꯛꯇꯒꯤ ꯈꯜꯂꯒ ꯄ꯭ꯔꯀꯤꯇꯤ ꯊꯨꯒꯥꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯦꯁꯤꯗ ꯂꯩꯔꯒ ꯌꯥꯄꯣꯠꯅꯦ ꯑꯦꯁꯤꯗꯩ ꯃꯄꯥꯟ ꯊꯣꯛꯇ ꯌꯥꯒꯗ꯭ꯔꯣ ꯑꯦꯁꯤ ꯃꯅꯨꯡꯗ ꯂꯧ ꯎꯕ ꯌꯥꯒꯗ꯭ꯔꯣ ꯑꯦꯁꯤ ꯃꯅꯨꯡꯗ ꯑꯗꯒꯤ ꯃꯍꯩ ꯃꯔꯣꯡ ꯊꯥꯕ ꯌꯥꯒꯗ꯭ꯔꯣ ꯑꯗꯨꯅ ꯄꯨꯟꯅ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯉꯥꯛꯃꯤꯟꯅꯅꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯊꯧꯗꯥꯡ ꯂꯩ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯄꯩꯁా ꯈꯛꯇꯒꯤ ꯈꯜꯂꯒꯨꯝꯁꯦ ꯑꯩꯈꯣꯏ ꯄꯩꯁꯥꯅꯅꯦ ꯑꯩꯈꯣꯏ ꯆꯥꯔꯒ ꯍꯤꯡꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯖꯤꯕ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛ ꯍꯤꯡꯕ ꯌꯥꯕꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜꯁꯦ ꯊꯨꯒꯥꯏꯔꯒꯨꯝꯁꯦ ꯑꯩꯈꯣꯏ ꯅꯦꯆꯔꯁꯦ ꯏꯅꯥꯛ ꯈꯨꯟꯕ ꯅꯦꯆꯔ ꯑꯃ ꯁꯦꯝꯒꯠꯃꯤꯟꯅꯔꯁꯦ